ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯕꯖꯥꯔꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯈꯪꯉ ꯂꯩꯁꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯗꯁꯨ ꯑꯉꯝꯕ ꯈꯤꯇꯪ ꯄꯤꯒꯦ ꯕꯕꯥꯗꯤ ꯀꯩꯗꯧꯔꯤꯅꯣ ꯕꯕꯥꯗꯤ ꯀꯥꯏꯗꯩꯅꯣ ꯀꯩꯗꯧꯔꯤꯅꯣꯕ ꯁꯦ ꯁꯤꯅ ꯆꯥꯊꯣꯛꯀꯣ ꯌꯥꯝ ꯍꯔꯥꯎꯖꯩꯀꯣ 이마리 진짜 ꯀꯩꯗꯧꯔꯤꯅꯣ ꯑꯣ ꯀꯩ ꯂꯝꯗꯩꯅꯤ ꯃꯥꯗꯤ ꯃꯣꯏꯔꯥꯡꯗꯒꯤ ꯑꯣ ꯁꯦ ꯁꯤꯅ ꯚꯔꯥ ꯑꯣꯏꯀꯣ ꯃꯣꯏꯔꯥꯡꯗꯩꯅꯤ ꯍꯥꯏ ꯌꯨꯝꯗ ꯍꯟꯗ꯭ꯔꯤꯕꯕꯥ ꯑꯣ ꯅꯊꯟꯗ ꯂꯥꯛꯏꯔꯣ ꯑꯣ ꯐꯔꯦ ꯑꯗꯨꯅ ꯚꯔꯥ ꯑꯣꯏꯌꯨꯀꯣ ꯋꯥꯔꯜ ꯕꯤꯁꯀꯤ ꯃꯈꯥꯁꯤꯗꯁꯨꯀꯣ ꯋꯥꯈꯜ ꯆꯣꯏꯕꯤ ꯏꯃꯥ ꯑꯃꯈꯛ ꯂꯩ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯋꯥꯈꯜ ꯆꯣꯏꯕꯤ ꯏꯃꯥ ꯑꯃꯈꯛ ꯂꯩ ꯐꯒꯗ꯭ꯔꯥ ꯈꯪꯗꯦ ꯅꯍꯥꯟꯃꯨꯛꯇꯤ ꯂꯧꯕꯁꯨ ꯌꯥꯎꯏ ꯂꯧꯗꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯣ ꯌꯦꯡꯒꯦ 이마 따브로 이마 따브로 세 sida kainom lấy ra chao lấy ra asa po lấy chao ko ngay cái ko ba cái đi paisalo đấy cái sida imam ko jo kai lam ni hang de mar ki hang ko lấy cái ngay tiệt di mayam joli ko saya imari sai da hang ba yoli ro soda tan bai ra oh imari kai lam dai no oh support thamnari je som tan ba gi thambau gi kaya kwai sai no cái vô lề bà có sang thì đâu nè mà lại sang thì lâu vậy yam chân cho chút đang trâu qua mấy đi đâu từ đi à po ô yam cho hay 마도 라위에 마이바 아소나데 루바 아마도 분다가 하요에 아니 아빠는 힘들 거거니 힘들 거거는 그 가고 공다바 좀 나로 미는 아마다가 딱 자원이 사면 빌려오래 봐 파레 얌 실로지 아이람베노 아이로 미콜라 레 잠데네 아주디 이마라 와라 또 버기 아마 나사라 그다 방자게 세 시네 마이 바라 오이세 나사 노시드나 비니고 이마 남보 데네 해로 까이노 남보레 봉봉 오 파레 아이야 저거 싸워 하방에서 야레 이마 요로 야레 나저 가오래노 미콜라 레 잠데네 레 자 어왕 레까이 좀 들어올게. 빨리 와.
Hồi ям 차리고 차 암도래. Rồi xả đấy cả nhá, mà chả cà bây giờ vẫn là tiếc. cái hộp à? Không nghĩ đâu rồi. Mình nghĩ chắc là mình nghĩ cái điều. Mình nghĩ cái số đó là nhiều. Kundi saat ini memang futsal itu bazar itu memang apa ni saat ini soalnya kan kering je, ya apa dia ada ketemu kekalangi. Tahu tidak? Hah? Coba. Bajaj ko overbridge na kanay ko sida koy Bajaj sida amor kay hundok ba hundok bi sinaw khara ini Bajaj amor kay hundok bi sinaw sing hai ta re ni ko si je ay angam kita pi ke ôi tao cái gì chưa ô anh chị sớm social media thì mình help đâu với tụi em cô chị nói chị nông sản là tụi bạn nào hoàn toàn có gì chị gì cái cha nó mà kita pi cái mình đâu cái ya mày đi sớm ấy sớm social media thì mình help đâu với tụi em cô Aduh, mayam gi wana hundok bi baje. Si sigi ai. Se, sanin pai bi ko. Thai Minh duk ai bano. Oh. Se. Tamo ju sina ke sa bi ko. Pathara kanda. Yare yare. Okay. Koi bazaar sa koi amo kai lek na ma hundok bi sina je. Si sigi koi ngak patha ba ba ke nam cha na ba tik ba ni ko. Saya juga pakai mana? Kita mengjual lagi, jumpu jago, wah nak setan jago, ada, ada. Ini mấy hai cua diam sao he, hào nó mà công tác cái pi đâu? Ini yang kasih marku sikul. Oh, hai cua tanggung berapa? Aku kata Oh, siapa dah? nanti asal kia sih kia bir pak. Oh, piro.
ꯑꯁ ꯅꯨꯡꯁꯥ ꯁꯥꯕꯩꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂ ꯋꯥꯔꯝꯅꯤꯗ ꯑꯣ ꯍꯩꯀꯨꯗꯩ ꯍꯦꯟꯅ ꯌꯣꯟꯅꯤꯡꯉꯥꯏ ꯂꯩꯇꯕ꯭ꯔꯕ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯑꯁ ꯅꯨꯡꯉꯥꯏꯇꯦꯗ ꯑꯣ ꯑꯇꯩꯗꯤ ꯄꯩꯁꯥ ꯂꯩꯇꯕ ꯌꯣꯟꯗꯕꯅꯦꯕ ꯑꯩ ꯑꯥꯗ ꯌꯦꯡꯉꯩꯅꯦ ꯍꯩꯀꯨꯗ ꯃꯤꯗꯤ ꯃꯌꯥꯝ ꯌꯣꯜꯂꯤ ꯑꯇꯩꯃꯗꯤ ꯍꯩꯀꯨꯗꯪ ꯌꯣꯜꯂꯤ ꯅꯨꯡꯉꯥꯏꯇꯦꯅ ꯌꯦꯡꯉ ꯆꯪꯉꯛꯏꯅꯤꯅꯦ ꯑꯣ ꯑꯣ ꯑꯗꯨꯗꯤ ꯁꯦ ꯅꯅꯥꯎꯄꯥꯅ ꯃꯇꯦꯡ ꯄꯥꯡꯕꯅꯦꯅ ꯈꯟꯕꯤꯌꯨꯀꯣ ꯑꯩꯗꯤ ꯑꯋꯥ ꯃꯌꯥꯝ ꯃꯇꯦꯡ ꯈꯔ ꯇꯧꯕꯅꯦꯕꯀꯣ ꯁꯦ ꯁꯤꯁꯤꯅ ꯄꯣꯠ ꯂꯩꯔꯀꯥꯟꯗ ꯄꯣꯠ ꯌꯣꯜꯂꯨꯀꯣ ꯑꯣ ꯄꯣꯠ ꯏꯇꯩꯃꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯑꯣ ꯑꯣ ꯐꯔ ꯄꯣꯠ ꯃꯌꯥꯝ ꯂꯩꯔꯒ ꯌꯣꯜꯂꯨꯀꯣ ꯑꯦ ꯍꯥꯞꯄꯨꯅꯣ ꯌꯥꯔꯦ ꯌꯥꯔꯦ ꯁꯤ ꯄꯤꯔꯣ ꯄꯤꯔꯣ ꯑꯩ ꯏꯇꯩꯃ ꯅꯨꯡꯁꯤ ꯆꯪꯉꯛꯏꯅꯤꯀꯣ ꯄꯣꯠ ꯑꯗꯨꯅ ꯍꯥꯞꯄꯒ ꯁꯨꯝ ꯌꯣꯜꯂꯣꯀꯣ 이때 ಚಾವ್ಥೋಗ್ನ ꯐꯔꯦ ꯐꯔꯦ ꯃꯇꯦꯡ ꯅꯣꯡꯃ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯄꯣꯔ ꯄꯤꯕꯤꯌꯣ ꯑꯣ ꯑꯗꯨꯅ ꯆꯥꯎꯊꯣꯛꯅꯔꯣꯀꯣ ꯍꯣꯏ 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 ꯌꯥꯏꯅꯤꯀꯣ ꯄꯣꯠ ꯆꯥꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯗꯤ ꯌꯣꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯄꯩꯁꯥ ꯂꯩꯇꯗꯅ ꯌꯣꯟ ꯉꯝꯖꯗꯕꯅꯦꯅ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯅꯦ ꯂꯨꯄꯥ 500ꯇꯪ ꯌꯥꯝ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯅꯤꯀꯣ ꯄꯣꯠ ꯌꯥꯝ ꯌꯣꯟꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯩꯇꯗꯅ ꯍꯥꯞꯄ ꯉꯝꯗꯕꯅꯤ ꯍꯥꯏꯀꯣ ꯌꯥꯝ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯏꯇꯩꯃꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯩꯇꯗꯅ ꯀꯥꯎꯊꯣꯛꯄ ꯉꯝꯖꯗꯕꯅꯤ ꯍꯥꯏ ꯑꯗꯣ ꯄꯩꯁꯥꯁꯨ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ ꯂꯨꯄꯥ 200ꯒ ꯁꯤꯒꯤ ꯂꯨꯄꯥ 200시가 ꯌꯥꯎꯔꯤ 200시가 ꯄꯤꯔꯝꯃꯒꯦ 200시가 ꯄꯤꯔꯝꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ 500ꯗꯨꯅ ꯇꯧꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯩꯁꯥꯁꯦ ꯉꯁꯤꯗꯤ ꯄꯠ ꯇꯠꯂꯦ ꯄꯣꯠꯁꯨ ꯈꯔ ꯂꯩꯊꯣꯛꯑꯕ ꯄꯩꯁꯥꯁꯦ ꯌꯥꯝ ꯌꯥꯎꯔꯛꯇꯕ ꯍꯟꯗꯛꯇꯤ ꯑꯗꯣ ꯂꯨꯄꯥ 200시가 ꯄꯤꯔꯝꯈꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯩꯁꯥꯗ ꯆꯠꯂꯀꯥꯟꯗ ꯆꯅꯤꯁꯤꯅ ꯄꯤꯔꯝꯒꯦ ꯇꯤꯟ ꯇꯥꯕ꯭ꯔꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯂꯨꯄꯥ 200가 ꯌꯥꯎꯔꯤꯁꯦ ꯁꯤꯁꯦ ꯄꯥꯏꯁꯜꯂꯨꯁꯦ ꯁꯦ ꯑꯗꯨꯒ ꯄꯣꯠ ꯂꯩꯌꯨꯀꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯌꯦꯡ ꯂꯥꯛꯄꯗ ꯌꯥꯏꯄꯟꯅꯨꯡꯅ ꯊꯝꯃꯝꯃꯒꯦꯀꯣ ꯍꯣꯏ ꯑꯗꯨꯅ ꯈꯔ ꯌꯥꯝ ꯌꯣꯜꯂꯣꯀꯣ ꯍꯣꯏ ꯍꯌꯦꯡꯗꯒꯤ ꯌꯥꯝ ꯍꯥꯞꯄ ꯉꯝꯃꯦ ꯍꯣꯏ ꯐꯔꯦ ꯇꯧꯔꯣ